Nongmei Kapnaba Lepkhre Haiduna Manipur Da Tangdu Leitaba Hanjille Haiba Yaroi. IRANG ASIGI WAROISHIN ATHUBADA PURAKPAGI MAMI AMA UBA PHANGDRIBA ASI NUNGNANGNINGAI HAINA UNLF ki HANNAGI Chairman amasung Peace Committee Leitaba Advisor Sanayaima PHONGDORAKLI. Kuki Kulai Piper Sina Kaplakpa Bomb the Panbadagi Lekidraba Longjam Nauchagi Nixing Kubab Aba Maikum Hangdopagi Tharamda Wafam Asibahana Phondokibadi. Peace Committee Leitaba Sinduna Fogak Chau Ikai Awang Lekai the Pangto Kibaning Sing Kubab Maikum Hangdopagi Thoram Aduda Sanayaima Makatana Hai. Lamdam Asida Tangdu Leitaba Hanjille Haiba say, Nongmei Kapnabagi Makol Takidaba Adukognate. Lamdam Asigi Yamna Puniwaka Leitana, in the Chigna Himbangam Matam Aduda, Lamdam Asida Tangdu Leitaba Hanjille Haiba Yagato Gipade. Peace Committee Leitaba Makal Makakagi Todang Lodunalakli. Masigi Manunda Yellow Furup Sing Punsin Naba Honaba. Lamdam Asida Tangdu Leitaba Hanjille Hannaba Honaba Amade. Manipuri International Border Pillar Sing Yangshin Bayauri. Laingak na mayay kaba chunjaki mayok ta changsin liba kongjang sing asi sagatuna Peace Committee Leitaba na makal makha kaya tribe sing chataba hongkani masigi mathakta haulik thainariba lan asida Manipurgi apunba saktam ngak na honabada thawaina pontha pikraba athoba singi ningsing kubam ama sagatnabasu thabuk paikhatpa hawragani haina mangna phondokhe thauram aduda Manipurgi tunga mafamdagi lakpa CSO maira paibi lup amade likaigi mioi kyana saru yakhibaga loidana Athoba Longjam Nauchagi Ningsing Kubamda Haikaleka Tamduna Kai Kumnabasu K. Ngasi akhoi khunai sesta lungti ge khoi lepak sida pusalakpa cha drasuyaba hakchang sohanba nisa mari lenaba dumba nisa henba dumba chang sohanba hidak kana ateti myamama pusilei masina maram waraga akhoi no model pa crore mapanda thoki masi matang sesta hoje tekelenga na so thingba thangure talab jara sina chingba chang sohanba production production masi kokhanna bahonabada Peace Committee da satharakpa thabak thoramsi isa singasu Peace Committee hu mateng pangbinaba ayakno midai thangda mayam apel tawjinangi loinana sumaina laikhidraba thoba longjam nauchagi mufamda memorial ma kinna honarakpa ngasi jumangami sumaina te mufam singasu thoramsi satharakpa da isa singa Peace Committee mateng pangbiu